इकाई खुमनजबा अमसुंग नोलुकचबगा लोइनना इरैचा पुनमकी मफमदा करिबा वाफम अमतंग अखोई थमजगे मदुदि अखोई हंदकसी अखोई लमदमसिदा थोइबा कांगलुपकी ओइबा अदुम अनरेस्ट सिचुएशन सिना मरम ओइरकांदा अखोई लेमिनरिबा कांगलुप फुरुप मयामसिगी मरक्ता अमगा अखोई थाजनदबा नुंगाइनदबा अदुगा अखोई सिचुएशन कया अमदा प्रोवोक तौनबगी फिबम सुमाइना लेनरिङैगी मरक्सेसिदा अदुगा लोइनना करिगुम्बा मतमदा अखोइगी फेसबुकता सोशल मीडियादा फोंदोकनरिबा वाफमसिंगसिना मरम ओइरकांदा अदुम्बा नुंगाइतबा पामदबा अनटुवाट ओइबा अदुम्बा थौदो वाथोक कया लाकद्रा हाइबगी अदुम्बा मिपाइबा अदुम्बा चिंगनबा कया अखोइगी लेनरिङैगी मरक्सेसिदा अखोइ ngasisi akhoi facebook ki adumba account amakha thengnaba hariba account sida yamna communally provoke tawgadaba maru aina maitei amasung pangal gi marakta communally provoke tawgadaba post ama thengnaba aduna maram orakanda post si kanagino kanagi account dei thagatpano haina akhoi yengsanjaruba matamda akhoi Riyazuddin Boki mayum haina akhoi khangnaba adumba akhoi pangan singgi oiba loop amagisu maksi masasi president oina thaupuba aduma mioi amakhaki mamingda akoi fake account semaga fake account sida yamna communally provoke tawgadaba akoi post ama thagalamba masi wafamsi akoi thengrakpani ana masi gi matangda akoina Riyazuddin Bogi mayum masasi akoina contact tawraga masi akoina wari sanaraga akoina yengsanjaru matamda Riyazuddin Bogi mayum masasinasu magi mamingda sumaina fake account semaga sumba post thagalle habisi khangpadagi manasu mayang Imphal police station da akoi complaint case ama ma thangalaga lerame cyber crime gi khuthangda mari leinaba cyber crime gi khuthangda kanana kamaina tawribano habisi masi thidokpiraga matik chaba action lukhatpinanaba haijaba lerame matang sida akoina haijaningbadi ꯀꯔꯤꯒꯤꯗꯃꯛꯇ ꯀꯅꯥꯅ ꯁꯤꯒꯨꯝꯕ Riyazuddin Bogi mayum ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯥꯒꯤ ꯃꯃꯤꯡꯗ ꯐꯦꯛ ꯑꯦꯀꯥꯎꯟꯠ ꯍꯥꯡꯉꯒ ꯁꯨꯝꯕ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯍꯦꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯣꯏꯗꯕ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜ ꯄꯣꯛꯅꯒꯗꯕ ꯁꯨꯝꯕ ꯄꯣꯁ ꯑꯃ ꯁꯨꯃꯥꯏꯅ ꯐꯦꯛ ꯑꯦꯀꯥꯎꯟꯠ ꯍꯥꯡꯉꯒ ꯊꯥꯒꯠꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯏꯟꯇꯦꯟꯁꯟꯗꯨ ꯀꯔꯤꯅꯣ ꯃꯣꯏ ꯃꯣꯇꯤꯚꯁꯤ ꯀꯔꯤꯅꯣ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯛꯏꯁꯤ Riyazuddin Bogi mayumduda adumba miyoisingduna makoigi personal oiba nungaitaba leiramba yayabako adoiba taragasu fake account magi mamingda hangaga pangal amasung maitei anigi marakta ekta communally provoke tawgadaba aduba post thagatpase masi yamna akoi limit jam cross tawre sugumba miyoisingsi na tawrisi aduna masi akoi phangnanaba akoi thidaba yaroi ana akoigi mari leinaba police department tasu Riyazuddin Bogi mayum masana akoi submission tawkriba akoi criminal complaint case to madu aikoina su endorse tawraga masi mari leinaba police department gi myoisingda akoi khanghanjakre aduga masi police department na athuba matamda cyber crime gi matenga loinana cyber crime khuthangda adumba myoisingdo phangnanaba thidokpinanaba akoi haijaba leikre aduga loinana hairiba posina maram oirakanda leibak miyamda akoi lanna unaba lanna chatnariba aduga lanna khanakriba miyamdo madu makhatana leibidanaba Riyazuddin masagi post tagi tawba natte masi fake account tagi torambani haibase masi matang leibak miyamda ai kai khumnana masi matang ai clear tawjage aduga loinana makhatana lamdam sida leiriba situation si yamna fatte lamdamsi leiriba thoiba nuti kangdana ngasi maksu thoiba sumba nungaitaba situation singsige marakta masesida communally provoke tawgadaba any kind of post natraga kaigumba comment kaigumba matama khatana tawbidanaba aduga loinana akoi fake account na singba hangaga akoi sesida communally provoke tawba khotpa sigumba mayamse tawbidanaba ai irei chapulaba ki mafamda ai kai khumna jabaga loinana appeal si su tawjage